Iran amasung US na Lan Leppa Amasung Hormuz Amuk Hanna Hangdokpa Yannakhre. United States amasung Iran na ngarang West Asia da thogliba lan asi lepnabagi yanakhiba amasung Strait of Hormuz Amuk Hanna Hangdoknabagi ayaba pinakhre. Leibak ani na hauji thogliba lan asi lepnabagi ayaba pinakhiba amasung Strait of Hormuz Amuk Hanna Hangdoknaba warep launakhiba asina malemgi kaithel singda thengnariba khudongchadabasing asi kokhalagani hairi. US amasung Iran gi marakta ingtappa puraknabagi Memorandum of Understanding Switzerland dagi Geneva da lakliba Iran numitta official oina khuyek pinaba matam thakre. US President Donald Trump na lan gi warishin puraknabagi matangda mahaki Truth Social platform da phongdokhibada US na Islamic Republic of Iran ga memorandum khuyek pinagadoriba asi mapum farakle. Leibak ani na ingtappagi khuyek pinagadoriba asi Middle East da tangdu leitaba puraknabagi achauba khongthang amani. Yana cherol asigi makhada Strait of Hormuz Amuk Hanna Hangdokpa loinana matam pumbagi oina jahasinga chathok chasin tawbada toll free oiragani hainasu President Trump na phongdokhi. Langi waroshin puraknaba lokhalakliba khongthang asida karigomba Irana ikai khumnadrabadi Amuk Hanna Iranda landagani hainasu President Trump na phongdokhibaga loinana ingtappagi khuyek pinagadoriba asi Irana nuclear gi khulai sabagi matangda aroibo oina yana cherol khuyek pinagani hairi. Pakistan ki Prime Minister Shehbaz Sharif na mahaki leibak na West Asia gi lan asil loishinna ba honabada watembagi thabak paikhatli haina phongdokpaga loinana Lebanon yauna French khudingmak khudaktagi amasung matam pumbagi oina military operation sing leplagani haiki.